Sel Louramba Oja Athingba Thamkhre Sahi asigi bosem na loba HSLC examination da Sambalai Sekpil School Kumbigi thang ta subjecta mark wang na phangangani haiduna mahiroi dagi lupa chahum sahum Louramba school asigi thang ta gi oja kumbi thinge laikai dagi W yumngan ba chahi kun apokpa laikhidraba ingoba apunba Manipur huya lalong lupna chahi ahum thang ta ga mari lenaba oja oibadagi Athingba Thamkhre hairi Apunba Manipur huya lalong lup kumbi tera khanana thadorok pacherol amana hai Sambalai Sekpil School gi mahiroi kuntra mathoi dagi mark hena phangangani haiduna Sel Louramba du lup asina akanba mawongda yaningde maram aduna mahiroi singdagi laukiba senpham masa masa da handokadabani loinana W yumnganba mahiroi singdagi namthak toguna sel lauthoklamagi lup asina chahi ahum thabak thoram amata yaholloi ki marks na lana sandoktuna thang tabu nungsijaba kathokliba lup kayagi sintak purel singbu makhagi angangumna nahana maiba saraga mangthalli haibadu tagani Sambalai Sekpil School kumbida nungthil pobopta khubak mayayda lut tawbagumna handaki metric exam da ki marks ki member ama oiriba school asigi thang tagi ozana mark wangna phangange haiduna lupa chahum chahum khonggalamle haibasi chen bayaroi daba wapamni mahiroi singdagi sel lawi haiduna masana yazakraba amabu ki marks na losinduna thambasi aran babu yokhatpa chawbalambi ama thonbani lup macha masana maranai haisingba saduna apunba lupta singnarakpa haibasi samu mathunda huina khongbagumani loinana handaki marks na yumngan babu mafam khangdabada kawi hairibadu aran ba haisingba wapamni haina cherol asina makha tari atopa paw amada Pakistan da Pak Sanna Landarakhiba Koujengsing Har Onthokadouri Pakistan ki lamdam kaya da mahi marong sing paktak nana mang tahan ki Koujengsing kaya khomjil laga har onthok nabak Pakistan da thorang tokre report khara da Koujengsing na landarakpa sina coronavirus dagi yamna hena sathiba mawong da senmin lon da sogal lagani hairi Koujengsing na mang takhanba si control tongnabagi damakta mi singda Koujengsing khomgat nabak pungning thogat payai haina Ministry of National Food Security and Research na hogdokhi miyam gi mateng lauraga Koujengsing asi biocompost onthoktuna crisis asi khudong chaba ma onthokpada ministry na mangjil thagani haina Express Tribune gi report amada haiki Koujengsing dagi semba har asida N9PC amasung P7PC gi khudong chaba hengani ahan bagi oinadi pungning thogat pagi scheme makada mi singi mateng lauraga Koujengsing khonggat kani har sembagi thabak asida research expansion academia amasung civil society gi professional sing su yaugani matungda Koujengsing amasung atopa bio waste masak sing punsilaga standard compost ama semgani haina ministry na haiki Mamang sahidasu Iran dagi lakpa Koujengsing kayana Pakistan da landakhi adubu handaki asidi haukiba sahi kuntra sida khwaidagi sathiba mawongda oikhi Koujengsing na mahi marong sing sathokiba maramna achauba akaiba piri masina senminlon da sohanbagi chang asi coronavirus na sohanbadagi hengani haina report sing da haiki